Su sign taunabada yaukiba Kuki khulai paiba lusingba amagi mayumda sakhangdaba singna petrol bomb langsinduna attack tawram le haidi. Nakalamromda Mongbong village tagi khubjangul kipgen gi masanpa pausau kipgen sahi kulumdai kauba Kuki nupa am sire. Prime Minister Sopar da laklaba yari haidi. Laiba asigi Prime Minister Narendra Modi chatliba thasigi tarawumdagi ayupung taramakhai taramathoi taba matamda Mizoramdagi Surchanpur tamna Sopar da laklaba yari haidi. Mahana Mizoramdagi laklaba matung Surchanpur da public meeting ama pangthoktuna mafam aduda pung amarom leilamduna makhatana Imphal tamna Sopar da amuk laklaba yari. Press ta phangba pau ki matung ina Prime Minister Narendra Modi na Kanglada public meeting pangthoktuna Manipur da laiba New Secretary Building Police Headquarter amadi Khuyathongdagi Kasturi Thong Phauduna Sengbat Sagalba Mal Road Online gi Khuthangda Kangladagi Sangagani hairi Makhatana anauba project kaya amasu lauthoklamba yari hairi Mifam adu loiraba matung BJP Manipur gi lusingba singa amadi Manipur gi Sire So singi lusingbu singa mifam pangthoknabasu yari Numitugi numidangwaram pung ahum tarakpa matamda mahak Imphal thadokani hairi Prime Minister Narendra Modi gi khongsit ki mangoinana mahana lakadaba lambi paring sing semjin sajinba haukre Baban gi awang thangba wal machu sangba haukre mahama sangaram gadaba mafam singsu semjin sajanba haukre loina miyam gi mefam pangthokadawliba kanglada miyam punba yanaba kangla gi lampakta mepun sang sem sabagi thabak loisilak haidi lokap yaukre Miyamdagi namthak tawraga sasinaba bank account hanglamba cyber criminal ani cyber crime police station na pharaga lokap ta thajinkre hairi police ki pawgi matungina pharaba cyber criminal ani adudi thobal athopam awang lekai dagi kongkham apu sahi kunthraga ni thoi amasung thobal wang mataba sorok makhadagi yengkhom ongbi rajasthori leima sahi kunthraga mapanne pawsna makha tarduna hai makhoi ani na miyamda namthak tawraga bank account hanghalaba matung Account sing adu sizinaraga cyber fraud ki sales sing cyber criminal sing da thadok thajen torambani hairi makoi anedagi mobile phone ahum phagale amadi racket asida chenaba atai Meeoi sing su phagat naba makhatana thigatpagi thabak chathari haina su police ki powers na makhatari kairau marketing Karan Palidagi MU Tabalambigi Pibam Kudung Tininga Oide Hari Imphal District ki Kairau Kendra ki Manung Sanna Lairiba Kairau Marketing Karan Palidagi Manipur University Tarabalambigi Pibam Kudung Tininga Oide Lambi asi Phagun Satkani Khanbada Lamdam Adongi Miyami Painare Athuba Matam da Lambi asi Semjil Haningbagi Apamba Miyana Thamnarakle Panbaya Abadi Kairau Wangkhem Langdum Kairau Bitra Kairau Marketing Langdum Khanarok Sanam Sandrok Singba Praja Sing Lambi asi Phaguna Satlaga Manipur University da Tamba Catholic Standard Robert IPS na singba school na singba da mahitamba satna riba maroi balambi amane mamang da su thoram amada kendra sigi MLA na department na matam chana fund adokta bana chawkhat thorangi thabak paikhat pathin tha le hana phongdok ki ba laikre adubo lamda madongi miyam na de lambi asia thobada semhaning le masigi mathakta lambi asiga samna riba kairau bitra salam dagi langdum masin phawgi lambi asisu semhaning le haide Thanga gi Public Health Center Solon sin kre haide Thanga Assembly Constituency da Leriba Public Health Center PHC da Leramba Dr. Ani transfer tawkrabasu makhoi ani gi mahut tharak tabadagi ACS gi miyamna center asidagi phanggadaba analayang khudong chaba sing mahausagumna phangba ngamdre haiduna khoi saunaraba thanga apunba mara pai bilupna ngarang center asi Solon sin khiba yaukhiba lup asigi losingbi amana hai mamang thagi kungani thoi da mahut hanjilamdana Dr. Ani transfer tawkhibani adubu thasigi manga phawbugi manungda transfer tawkhiba Dr. Ani gi mahut thabiraknaba Bisnupur gi Sire So gi Khuthangda Health Services ki Director da mamang thagi kunga manga da ai beserol ama pisenduna haijakhibani adubu wafam adu thabakta ontok piraktabadagi transfer tawkhiba Dr. Ani gi mahut tharaktriba phawba lop asina center asi thonglon senbagi khongjang sangsilakpani haiki Nupa masa ama mangkhre mayang Imphal Sabung Company Meeoi lekai class 7 kariba Asem Longan ba maite chahi tarawumdoi apokpa Asem Prem Kumar mamang thagi kunda yumdagi thokibadagi hanjelaktre haina Social Welfare Association SWA gi secretary na kuyek pidum thadropa zerol amana phongdorakle zerol sina hai mangkhra nupa masa se thibe yaba thire amasung hangba yaba mafamda hangle adu hauju phawba mahake khongul libangamdana leire mahana thokibada sky blue masugi khuthang kakpe furit amulet ke dark blue masugi halfen ama set ki amu masugi croc sandal ama tong ke hairba nupa masa se kanagumana thengnabi butarabadi mama mapada natraga manak nakpa police station da paw pibiu natraga sinabiu angang asibu thibada miyam na mateng pangbiu haide
ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ MMTOꯅ ꯊꯝꯂꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝꯁꯤꯗ ꯃꯤꯌꯥꯝꯒ ꯁꯝꯅꯗ꯭ꯔꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯁꯣꯁꯤꯌꯦꯜ ꯕꯣꯏꯀꯣꯠ ꯇꯧꯐꯝ ꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTOꯒꯤ ꯌꯨꯠ ꯋꯤꯡꯒꯤ ꯀꯟꯚꯦꯅꯔ ꯍꯥꯎꯕꯤꯖꯝ ꯁꯨꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒ ꯁꯨ ꯃꯈꯥ ꯇꯥꯅ ꯁꯥꯡꯗꯣꯛꯇꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞꯀꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯆꯍꯤ ꯑꯃꯒꯤ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯕꯒꯤ ꯆꯩꯔꯛꯁꯤꯗ ꯂꯩꯉꯥꯛ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕꯁꯤ ꯑꯉꯛꯄ ꯐꯥꯎꯏ ꯃꯁꯤꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯣꯒꯤ ꯋꯥꯡꯃꯗ ST ꯂꯤꯁꯇ ꯌꯥꯎꯍꯜꯂꯤꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨꯁꯨ ꯈꯪꯕꯤꯗ꯭ꯔꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯀ ꯂꯩꯅꯔꯤꯕ ꯐꯦꯗꯔꯦꯂꯤꯖꯝ ꯁꯇ꯭ꯔꯛꯆꯔ ꯄꯨꯝꯅꯃꯛ ꯄꯨꯝꯊꯨ ꯊꯨꯒꯥꯏꯔꯦ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯩꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯟꯗꯛꯁꯨ ꯑꯦꯛꯁꯇꯦꯟ ꯇꯧꯈꯤꯕꯒꯤ ꯏꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤ ꯃꯅꯨꯡ ꯃꯄꯥꯟ ꯅꯥꯏꯕ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯆꯠꯊꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯕ ꯑꯦꯒ꯭ꯔꯤꯃꯦꯟꯅꯤ ꯑꯁꯤꯒꯨꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯈꯟꯊꯗꯅ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯅꯤ ꯍꯥꯏꯖꯔꯤꯕ ꯈꯔꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯥꯟꯕꯤꯅꯕ ꯑꯃꯗꯤ ꯃꯄꯨ ꯅꯤꯡꯕ ꯁꯥꯗꯨꯅ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯅꯔꯛꯄꯁꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯋꯥꯔꯦꯞ ꯍꯥꯏꯕꯁꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ आर्टिकल 122ꯒꯤ ꯃꯇꯨꯡꯏꯟꯅ ꯁꯨꯄ꯭रीम कोर्टꯅ ꯐꯥꯎꯕ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯀꯛꯊꯠꯄ ꯌꯥꯗꯦ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯆꯠꯅꯔꯤꯕ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯑꯃꯠꯇ ꯉꯥꯛꯇꯦ ꯍꯥꯏꯗꯨꯅ ꯀꯨꯝꯖꯥ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟꯗ ꯁꯨ ꯆꯠꯅꯍꯟꯗꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯕ ꯇꯥꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ST ꯂꯤꯁꯇ ꯆꯟꯐꯝ ꯊꯣꯛꯇꯦ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯨꯝꯖꯥ 2018 ꯑꯃꯁꯨꯡ 2023ꯗ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨꯕꯨꯁꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯂꯩꯇ꯭ꯔꯦ ꯅꯧꯅ ꯏꯅꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯗ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯀꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯗꯤ ꯉꯝꯂꯥꯜꯕꯨ ꯔꯤꯀꯛꯅꯥꯏꯖ ꯇꯧꯗꯨꯅ ꯁꯥꯏꯟ ꯇꯧꯕꯁꯤꯗ ꯌꯥꯎꯍꯜꯂꯤ ꯅꯧꯅ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯂꯣꯏ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯀꯅꯤ ꯚꯥꯏꯑꯣꯂꯦꯟꯁ ꯇꯧꯔꯣꯏ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯩꯇꯩꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯍꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏꯗꯕ ꯅꯝꯊꯥꯛꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ गुजरात की पंचमहल डिस्ट्रिक्ट की मनुंग चनबा पभागर सिंह लाइसंग लेबा रोपवे कार्गो तत्पदगी मियोय तरुक सीखरे गुजरात की पंचमहल डिस्ट्रिक्ट की मनुंग चन लेबा पभागर सिंगदोल लेबा लाइसंग की रोपवे कार्गो की केबल वेयर अदु तत्पदगी मियोय तरुक सीखरे हाइना ऑफिशियल सिंह फोंदोरक्ले थौदो अदु ngarang nungthil pung ahum lom tarakpa matamda pavagar singdol da leiba mahakalika laisangda thokibani superintendent of police Hares Dudat na phongdorakpada police amasung fire brigade की टीम ना संगसेंदुना रेस्क्यू अमसुंग रिलीफ की ऑपरेशन अदु मियोय तरुक सीखरबा मतुंग होनखि रोप वे अदु सिंगदोलदगी मियोय तरुक पुरगा लाइमाय तमना लाकपदा थोकिबने हाइना पंचमहल की कलेक्टर अस यामे हराना फोंदोरकले सीखरबा सिंगी मनुंगदा रोड वे अदुबु ऑपरेट तौबा मियोय अनि सिनमी अनि अमसुंग अतोपा मियोय अनि यावखे मीटर सनिपालो वांगबा सिंगदोल अदुदगी कार्गो अदु कयामु कुमथरगा तारखिबनो हाइबा खंबा ngamdre ओंकाप लिसिंग अनि रोंग वांगना लेबा सिंगदोलगी लाइसंग अदु काबा ngamnadaba miyoy singna cable car singa do sizinaduna matol yawnanabagi pambai oinakibani sahi khudingi mafam aduda miyoy lakh kunga manga rom goddess kali khurumba laknadibani atopa lamgi extend amada Raskot district ki manung sanba mafam amata SUV ama mathamakha onbadagi engineering college amagi mahiroi ahum sibaga loinana atopa nipan amana asopan langkhre haina police ki paw amana phongdorakle Mumbai terror threat satsinaba oirambada senaba noidagi astrologer phare hari Mumbai da terror threat leire haina satsinaba message ama tharugo masagi chahi yankhai suraba noida dagi astrologer ngarang Mumbai police na phare Mumbai da pangthokpa Ganesh festival ki manungda Mumbai police da WhatsApp message thaduna Lashkar-e-Jihadi ki terrorist tara mari changsinkre gari kunthra ga mari da RDX kilo samri rom haptuna miyoy crore ama pokhai handore haba message adugi matung Mumbai police authority na akanba section thorang लौखत्तुना केस अदु क्राइम ब्रांच सिनखिबने नोइदागी सेक्टर 79 दा लेबा अजबिन कुमार पुलिस ना फारबा मतों वाहंग पाहंग सथबदा महाकी माइकैदगी महाका तिनारंबा बिहार मसा फिरोज की मथक्ता लमन सिंगननबा ताखिबने हाइदि पनबा याबदि अजबिन कुमजा 2023 दा फिरोज ना फाइल तौरखिबा फ्रॉड केस अमकी मतुंगैना था अहुम पटना जेल दा लैखि अजबिन हौजे हौजिक नोइदागी सेक्टर 79 दा एस्ट्रोलॉजी की थबक थौरम तौदुना लेबा मियोय अमा ओइरमखि महाकु मुंबई क्राइम ब्रांच ना मखा ताना वाहंग पहंग सथनबा मुंबई दा पुखरे हाइदि कुकी आंग ग्रुप सिंग पिनखिबा एग्रीमेंट सु एक्सटेंशन की नते अनौबा एग्रीमेंट हाइदि
ꯍꯧꯈꯤꯕ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯅꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯈꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯂꯩꯉꯥꯛ ꯑꯃꯗꯤ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯦꯛꯁꯇꯦꯟꯁꯟꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯅꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯍꯥꯟꯅ ꯈꯨꯌꯦꯛ ꯄꯤꯅꯔꯝꯕꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ 2024ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 29ꯗ ꯃꯇꯝ ꯂꯣꯏꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯦꯛꯁ ꯑꯦꯀꯥꯎꯟꯇ ꯄꯣꯁꯠ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ MP ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡꯒ ꯈꯨꯌꯦꯛ ꯄꯤꯅꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯅꯧꯕ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯗꯨ ꯀꯔꯝꯕ ꯑꯦꯒ꯭ꯔꯤꯃꯦꯟꯅꯣ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯆꯦꯟꯅꯩ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯂꯤꯒꯦꯁꯟ ꯀꯌꯥ ꯇꯧꯕ ꯂꯩꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯕ ꯑꯦꯂꯤꯒꯦꯁꯟ ꯀꯌꯥ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯅꯧꯅ ꯑꯦꯒ꯭ꯔꯤꯃꯦꯟ ꯇꯧꯔꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟꯁꯤꯡ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ BJPꯅ ꯂꯨꯆꯤꯡꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯑꯥꯔꯝ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯕꯨ ꯃꯔꯥꯜ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯀ꯭ꯂꯤꯟ ꯆꯤꯠ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯁꯨꯡ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯛ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯃꯈꯣꯏꯅ ꯆꯠꯊꯈꯤ ꯍꯥꯏꯕ ꯏꯂꯤꯒꯦꯜ ꯑꯦꯛꯁꯤꯡ ꯑꯗꯨ ꯀꯨꯞꯁꯤꯟꯅꯅꯕ ꯑꯇꯝꯅꯅ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯃꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ ꯁꯨꯒꯤ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤꯡꯕꯒꯤ ꯃꯔꯣꯜ ꯂꯣꯜꯂꯛꯂꯦ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯕꯥꯎꯟꯗꯔꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯌꯥꯕ ꯄꯤꯔꯤ ꯍꯥꯏꯅ UPF ꯑꯃꯗꯤ KNOꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 1, 3 ꯑꯃꯁꯨꯡ 368ꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯂꯦꯇꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯁꯔꯁꯟꯒꯤ ꯕꯥꯎꯟꯗꯔꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯁꯛ ꯃꯑꯣꯡ ꯍꯣꯡꯗꯣꯛꯄ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯄꯤꯔꯤ ꯍꯥꯏꯅ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF ꯑꯃꯁꯨꯡ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNOꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯁꯦꯡꯇꯤꯇꯤꯅ ꯍꯦꯟꯅ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯍꯥꯏꯔꯤ ꯀꯨꯀꯤ ꯁꯨ ꯒ꯭ꯔꯨꯞ ꯑꯅꯤ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯃꯍꯧꯁꯥꯒꯤ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯜꯂꯛꯅꯕ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯚꯝ ꯑꯃ ꯄꯨꯔꯛꯅꯕ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ UPF KNO ꯅꯥꯀꯜ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯄꯣꯂꯤꯇꯤꯀꯦꯜ ꯁꯦꯇꯜꯃꯦꯟꯠ ꯑꯃ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄ ꯑꯣꯏꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯔꯤꯅ꯭ꯌꯨ ꯇꯧꯈꯤꯕꯅꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯑꯀꯛꯅꯕ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯅꯠꯇ꯭ꯔꯒ ꯌꯨꯅꯤꯂꯦꯇꯔꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯦꯁꯔꯁꯟꯒꯤ ꯕꯥꯎꯟꯗꯔꯤꯗ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯑꯥꯔꯇꯤꯀꯜ 1, 3, 368ꯅ ꯃꯌꯦꯛ ꯁꯦꯡꯅ ꯃꯁꯤꯒꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯄꯤꯔꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯣꯚꯔꯔꯤꯆ ꯅꯠꯇ꯭ꯔꯒ ꯖꯨꯗꯤꯁꯤꯌꯦꯜ ꯃꯤꯁꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯈꯨꯠꯊꯥꯡꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ ꯍꯥꯏꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯗꯨꯅ ꯆꯠꯂꯤꯕ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯛꯂꯗꯨꯅ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯍꯥꯏꯋꯦ ꯊꯤꯡꯕ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯂꯩꯈꯤꯗꯦ ꯀꯨꯀꯤꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯥꯄꯤꯜꯗꯤ ꯀꯥꯡꯄꯣꯛꯄꯤ ꯁꯔꯨꯛ ꯈꯛꯇꯒꯤ ꯋꯥꯐꯝꯅꯤ ꯍꯥꯏꯋꯦ ꯑꯁꯤꯒꯤ ꯀꯥꯡꯄꯣꯛꯄꯤ ꯁꯔꯨꯛꯇ ꯑꯦꯁꯦꯟꯁꯤꯌꯦꯜ ꯒꯨꯗꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯑꯄꯟꯕ ꯄꯤꯗꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯄ ꯊꯕꯛꯇ ꯃꯇꯦꯡ ꯄꯤꯕ ꯍꯥꯏꯕꯗ ꯌꯥꯔꯕꯅꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯟꯅ ꯋꯥꯍꯟꯊꯣꯛ ꯄꯤꯗꯨꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤꯖꯣ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯕꯐꯔ ꯖꯣꯟꯁꯤꯡ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯑꯌꯥꯕ ꯄꯤꯕ ꯑꯣꯏꯅ ꯎꯍꯜꯂꯣꯏꯗꯕꯅꯤ ꯕꯐꯔ ꯖꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯃꯇꯝ ꯄꯨꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯋꯦ ꯉꯥꯛꯄꯒꯤ ꯊꯕꯛꯇꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯁꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯦꯗꯤꯌꯥꯅ ꯑꯔꯥꯟꯕ ꯄꯥꯎ ꯐꯣꯡꯕ ꯇꯣꯛꯀꯗꯕꯅꯤ ꯑꯃꯗꯤ ꯔꯤꯖꯟ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯂꯦꯟꯁꯀꯦꯞꯄꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯔꯤ ꯏꯟꯗꯤꯌꯟ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯒ ꯂꯣꯏꯅꯅ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯄꯥꯡꯊꯣꯛꯄ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣꯒꯁꯤꯡꯗ KNO ꯑꯃꯁꯨꯡ UPFꯅ ꯀꯨꯀꯤꯖꯣ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯐꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯆꯤꯡꯗ PMJAY ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯆꯤꯡꯗ PMJAYꯒꯤ ꯊꯕꯛ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯤꯡꯊꯤ ꯚꯤꯂꯦꯖꯀꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯃꯥꯔꯦ ꯁꯤꯝꯔꯦꯅ ꯐꯣꯡꯗꯣꯔꯛꯂꯤ PMJAYꯒꯤ ꯃꯈꯥꯗ ꯁꯦꯝꯈꯤꯕ ꯁꯝꯄꯨꯏ ꯖꯪꯁꯟ ꯀꯥꯝꯖꯣ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗꯒꯤ ꯅꯤꯡꯊꯤ ꯈꯨꯜ ꯇꯥꯕ ꯂꯝꯕꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯠꯄ ꯌꯥꯗꯅ ꯃꯤꯌꯥꯝ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯕꯗꯒꯤ ꯀꯥꯝꯖꯣꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯣꯏꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯡꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯐꯥꯎꯅꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯤꯟꯗꯨꯅ ꯐꯥꯎꯅꯕ ꯌꯥꯗꯕꯗꯒꯤ ꯅꯤꯡꯊꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ PMJAYꯒ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯗ ꯀꯌꯥꯔꯛ ꯍꯟꯅ ꯋꯥꯀꯠꯂꯕꯁꯨ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯅ ꯂꯥꯛꯈꯤꯕꯅꯤ PMJAYꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯑꯁꯤ ꯅꯤꯡꯊꯤꯅ ꯁꯦꯝꯕꯒꯤ ꯃꯍꯨꯠ ꯅꯨꯡꯀꯨꯞ ꯈꯔ ꯆꯥꯏꯊꯣꯛꯂꯒ ꯇꯣꯛꯂꯦ ꯗ꯭ꯔꯦꯅꯦꯖ ꯀꯜꯕꯔꯠ ꯑꯃꯗꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯆꯟꯕꯒꯤ ꯊꯕꯛꯁꯨ ꯅꯤꯡꯊꯤꯅ ꯄꯥꯏꯈꯠꯇꯅ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯑꯁꯤ ꯎꯗꯨꯅ ꯀꯥꯝꯖꯣꯡ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯥꯔꯁꯅꯦꯜꯁꯤꯡꯅ ꯂꯦꯟꯁ꯭ꯂꯥꯏꯗꯅ ꯊꯤꯡꯖꯤꯜꯂꯝꯕ ꯂꯝꯕꯤ ꯁꯔꯨꯛ ꯑꯗꯨ ꯁꯦꯡꯗꯣꯛꯄꯗꯒꯤ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯅ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯌꯥꯔꯦ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯄꯨ ꯊꯥꯒꯠꯂꯛꯂꯤ
Manipurna India da tilibasi Manipur thugai biyo minai oijage haina tinkiba nate haina ojoina phongdokre. Manipurna India da tilibasi Manipur bu thugai biyo minai oijage haina tinkiba nate India gi chawkhat khongthang adu da yawraga chapchaba India gi citizen amagi dignity adu phangge haina tinkiba ni haina veteran politician Okram joina phongdokre. Wafamasi coordinating committee 21 nauria pakhalakpa Asian sinduna di Manipur merger agreement September 21 1949 haba context da nomagi oiba political scenario of Manipur, the past, present and future haibasida pangthokkiba thoramda saruk yaraduna phongdokkibani. Nauria pakhang lakpa kendra gi hanagi MLA RK Anand gi Kwaketel akham lekai da leba mayumda pangthokkiba thoramadu da saruk yaraduna ojoina hai Manipur miyam gi apambagi mayawta Kuki militants gi su agreement sahi ama sangdorakliba BJP na Kuki singki badagi sangdorakpani haibada haimanda thokloi haiki mahana hai Manipur gi merger natraga annexation asi debatable issue amane Manipur na India da tinkhiba asi thugai biyo minai oijage haiduna tinkhiba nate India gi citizen ama oibagi chapchaba hak phangge haibani politics asi lengaklon adubune Manipur na sahi ani hena wana leragliba asi leba asigi atopa state Gujarat UP natraga West Bengal gumada thoklamlabadi yagadra handakta pikibra president gi address ta Manipur gi wahi maset ama phawa yaukide masina takpadi Manipur gi issue asi national importance laite takpani hojik paliba India government asina Manipur si kari oina khallibano haina nungnangba hongdokhe